Shu agreement yauriba hiram sing mapung phana satna hangani sarkarna hotnaribasi lamdamsida santi puraknabani CS Bharat Sarkar amasung Kuki Su militant singi marakta Su agreement sign tawnakhibasi lamdamasida ing tappa hanjanabani Su agreement yauribasing mapung phana satna hangani haina Manipur Sarkar gi Chief Secretary PK Goyalna ngasi city convention na pangthokiba Teachers Day thoramgi sideline the permission na hangi pakhum na phongdokri laibak asigi president oiramba Dr. Radhakrishna gi mapokumon ga mari lainana ngasi laibak sin mathungna pangthokliba Teachers Day gi thoram state asigi oina su Manipur Sarkar gi Department of Education is Higher and Technical Education Adult Education amasum SCERT na sinduna state ki thakta Imphal East ki Palace compound laiba City Convention Center pangthokre Thauram aduga mari lainana National Teachers Award Gari Upper Primary School gi Oza Tourism Masasna aduga State Teachers Award 2025 tana High School amasung Upper Primary School Oza Nipana pikhi Award asida Momento Citation amasung Case Award sing yauri amasum University and Higher Education gi oina Manipur State Award for Educational Excellence 2025-26 ki Best Performing College Standard College Waikumani Girls College amasum Manipur College na mathang sina ahanba ani suba amasum ahum suba mana fangki thawra maduga mari redana chief guest oikiba Manipur Sarkar gi Chief Secretary PK Goyal na haikibada sai si gi oina mathauda kathoktuna thabak tawbagi damakta national amasum state ki thakte award phanglaba oja sing sigi maphamda thagat phongdokli Ozasing na society asida lauriba thaudang asi chawi Ozasing na mai tampham sangsingi classroom da lauriba thaudang kya asina aphaba mahiroi kya ama puthokpa ngamgadoribani Ozasing na mai masingi lamda lauriba thaudang asi asuki matik chawi Ozasing na mahiroi singda motivation amasum inspire tawbana aphaba mahiroi kya ama puthokpa ngamgadoriban hairi thawra madugi sideline da permission hangkiba amaga mari lainana Chief Secretary PK Goyal na phongdokhibada ngarang Bharat Sarkar State Government amasung Kuki Su militant singi marakta Su agreement sign tawnaduna sahi ama sangdokhibadu lamdam asida ingtappa hanjanabagi damaktani Su agreement da yauriba wafam singadu mapung phana satna hangani sarkarna hotnariba singasi lamdam asida santi tangdu laitaba amasum chawkhatpa puraknabagi damaktani Su militant singaduna agreement adu yauriba wafam singadu ngakna sakadabani lamdam asida ingtappa amasum santi laiba haibasisu miyamgi apamna ki National Highway hangdoklabasu singi district singa masung Tampaki district singi lonabada haujik lairiba buffer zone asi santi amasum tangdu laitaba phibam puraknaba makhata na thamkhigani haina Kokizo Council gi Meite gi phongdokhiba duga mari lainana hangkiba amada Chief Secretary asina makhata na hakibada tawgodaba singa dudi agreement adu in written hoina yauribani panghaida haina haibana di yaru haikinasu pausna makhatari KRA na hatkraba Thiba khangdana lairakiba Thadou lusingba Zomhaugi hakchang torel dagi phangli Mamang tha August 6 ta state asida santi amasum tangdu laitaba phibam puraknabagi damak Imphal da laktuna Meite gi CSO singa wari sanakhi haibagi damak Kuki larhulup am oiriba KRA na mayumdagi phakraba matung thiba khangdana lakiba Thadou Literature Society Assam gi chairman Nyakam Zomhau ngasi ayuk Assam gi Karbi Anglong district ki torel amadagi sina phangli Kuki lalhauba singa duna tamthina otnairaga hatkiba oibana maki hakchang gi saruk singa du phibam yamna thina sokla haidi pausna makhatana hairiba Thadou lusingba Nyakam Zomhau Imphal da Meite gi CSO singa wari sanakhi haibagi damak Assam da base tawba KRA na haukiba August 13 gi numidang pung 8 makhairom tabada Assam gi Karbi Anglong district ki Manja area da leiba Songhang Beng da leiba masagi mayum da gi pharaga pukraba matung tamthin ot naiduna hatkri haiba khanglabu sumha ki asibak adu mapham khangdana lairakibani Thaudo aduga mari lainana Assam Police na Kuki lalauba singa mari lainaba miyoi taruk phaduna investigation satrakibani Thadou singi identity yauna furup asigi culture ga mari lainana kathokpaga loinana hotnaramkhiba Nyakam Zomhau hatkibagi thaudok asida Thadou lup kayano siyamna kan yaningdaba phongdokhibani maraksida Manipur sathariba Su agreement asigumba Assam da ceasefire agreement gi makhara operate tawriba Kuki Revolutionary Army KRA gi Meite gi mihat adu makhoi gi kedar sing satakhibani haina yajakre aduma party gi ayaba yauduna lup asigi kedar khrana Thadou lusingba Nyakam Zomhau hatkibagi thaudu adu yamna kan yaningdaba phongdokre lup asigi General Secretary LS Gangte gi Meite gi mihat asida Samsan Kuki Zangpu Hangsing Mangnio Sithau Kakap Lenthang amasum Thangmoi Mar kowa miyoi manga senai haina phongdokhibaga loinana kedar sing aduna
emotional oina thawong du satakibani adubu lup asigi maikai digidi masigi damakta ayaba pikhiba leiti miyar adugi damakta KRA na moral responsibility lawbaga loinana imung manungi awabadu saruk yari loinana miyar asibu satakhiba lup asigi kedar manga adu party gi membership tagi suspend tawri larho lup asigi maikai digi law enforcement agency singda mapung phaba cooperation pigani loinana lup asigi discipline amasum accountability asi hena mapangal kala nabagi damakta review tawragani thawdo asina maram oiraga organizational discipline amasum accountability da hena nungnang ningai oire habisi lup asina yajabaga loinana asiguma thawdo asi matung amuhana thoktana ba international review satharagani haidi panmaya abadi mihar asiga mari lendana Karbi Anglong district police ki SP Sandip Saikia na KRA gi member yauna case asida sinaba miyoi taruk phari miyoi singadu na makoina mihar adu satakhibani haina yazari haina media ra phongdokhrabne Kuki Zau singna khundari bi mafam singda Meite sing satok sin BBCC Ministry of Home Affairs amasung Kuki Su militant singa wari sanaduna su agreement sahi ama sangdokraba matung Kuki Zau Council na NS2 Imphal Dimapur lambida miyawna maning tamna sadoksin tawba yana ba amati nomagi tangai phadaba posai sing pusalakpaga mari lainana free moment hangdokpada yari haina lauthokibadu satnabi yaro haina Beles Volunteer Coordinating Committee na thadorakpa chirol amana hairi committee asina thadorakpa chirol amana hairi bana su sangdona bagi damak exchange oina national highway to Imphal Dimapur lambi free movement hangdokpada yari hairibasi nakal namatagi oiba warep oibaga loinana masi akan mamona kandem tawi hairiba warep basi miyam maru oina haujik thokliba kangluki irang asina hakthengna saitheng phangliba stakeholder singa tanaramdana lokhiba warep amani mairam aduna hairiba warep basi satnabi yaroi Kokizau miyam gi separate administration pidriba phawba Kokizau territory da Meite miyam sing free moment tawi yaroi Beles Volunteer Coordinating Committee gi mekedi Kokizau Council boycott tawre amasung Kokizau Council na lauthokiba warep asiga mari leinana tholakpa apapataki daita pumba lup aduna pujagadabani so group sing asi Kokizau miyam gi mihut nati makoina India government ga supek sangduna warep lawboda aikoina yet leiti loinana so group sing gi damak Manipur gi territorial integrity sogona ba khanmatar basu hairiba warep adu Kokizau miyam gi political goeba apamba masu apun bi goeba warep nati maram aduna community asigi miyoi khutimangna amatu oina punsinaduna Kokizau miyam gi interest asi ngakna thabak tawna basu apal tawri hari Susampura BBIP lakpada Thadougi identity losin bi yaroi Susampur district tha asigi tara humdoida BBIP lakadoribasida Thadou culture gi dance pu Kuki cultural dance ni haina utnaba thorang toribasi Thadou community bu lan uhanaba oibana masi yaba ngamlo haina Thadou student association general headquarter gi wangloi beki Thadou na thadorakwa sirolam na hari sholosina makata na hari bana Thadou singa si masagi oiba cultural identity amasum tradition leijaba kangluba mani Kuki cultural dance haiba leiti Kuki sina Susampur district BBIP lakpada utkadoriba asi Thadou cultural dance any Kuki tribe haiba singa si masagi ethnic identity leitaba kanglup singni Thadou singi miyoi kaya ama Kuki supremacy na hatkiba leiri hadak tu Thadou cultural society Assam gi chairman Nekam Jamhau yauna hatkiba gi thawdok leiri basini Kuki su militant sing na Thadou gi miyoi kya hatkiba gi thawdok kya singa sida Thadou gi miyam awab kya khangduna lakli Susampur da BBIP lakpi gi program na Thadou cultural gi asingba adu utkadabani Thadou identity asi official record public program oina sakhang bigadabani Thadou sing justice amasum ingna singna leiba pami haina sirolosina palakli nupi basa sing sathabat huaningda thawdok singi stigma leitana ba madi rehabilitation tauna ba victim singna losin ba tawroidabani justice bimol nupi masa singda sathaba thuaningda ba thawdok singi stigma leitana ba masum rehabilitation tauna ba victim singna losin ba tawroidabani haina justice antem bimols na phongdokre effective implementation of the Juvenile Justice Act Proxo Act with specific focus on safeguarding girls child haibisida High Court of Manipur gi auditorium dang si pangthokiba state level stakeholder consultation atu da Juvenile Justice Committee High Court of Committee gi chairperson Justice Antem Bimol samasum Juvenile Justice Committee High Court of Manipur gi member Justice Aribam Goneshwar Sharma sarugaki thauramadu da judicial officer amasum tuan department singi stakeholder amasum government official singsu sarugaki
थौरम अदुगा मरी लैनना जस्टिस अहंतेम बिमोल्सना फोंदोखिबदा स्टेट की थाकता खना नैनबा सि पांथोकपगी पानमदि लैबा आसिदा लैरिबा नुपी मसासिंगबु ख्वाइदिगी हेना फबा मओंग ngak sienaba masum karamna makhoi afaba environment ama lehangani haibigi policy siamnabani mathang tha october 13 amasum 19 da national gi thakta supreme court ki judge singi makhada pangthokadaba khana nainabagi mangoinana state ki thakta khana nainaba si pangthokpani consultation asi juvenile justice act amasum proxo act ki manungsana nupi masa victim singda karamna justice phangangani amasum angang singda friendly oiba mongda niti niyam sing karamna pigani case tawba taragadi prosecution judge police social welfare law enforcement CSO amasung atai stakeholders singna karamna afaba mongna treatment pigani amadi medical counseling amasung rehabilitation singba sing karamna hena phaba mong amada puthokpa yagadagi habigi matang data sing khomjilaga warep lawraba matungda September 13 phawgi manung Delhi da thagadabani loina October amuk makhatana khanagadabani victim nupi masa singda legal goeba service lemna phangali case tharaga su nupi masa singi maming matha makhoi gi aron athup sing haidokpa si offense ni haidokpa yadi maram aduna hairiba sing asi haidokna thamgani court ki oiba wahang pohang sa thaba taraga su miyam gi mamang na puthoktana asik mafamda makhoi da nungai tabal hendana sathagani mina khangkhigani phajadana ngangna khigani haibigi kiningai leti maram aduna state ki oina masal sa amasum district legal gi oina DLSA gi helpline number sing the ningthina tanabiyu haina phongdokhi Indian constitution guarantee tawriba right protection pigadabani sugi matam sangdolaga manipur thuklib irang asi lusille amasum free movement phangle hena manipur miyam India government na nam thaki lang thakli basi handokadabani India government na manipur miyam gi right matuna third class citizen amagi thakta thambiri basi manipur amasum India government ni na manipur miyam da Indian constitution guarantee tawriba right protection privilege amasung protection phangadabani haina kaksing district united club organization na thadorak pasirol man hairi shirolasana makhata na hairi bana haukiba sahi english ngani ga kunga mari ki february kunga mapana sugi matam loikraba matung India government amasung Kuki militant group singa sugi matam sahi amamuk sangdorak pas manipur khunda minariba kanglu masil nungsinadana bamasum manipur gingam khai kainaba India government simbala longi Manipur khunda minariba naga maiti pangal singba phuruk kya si kangluk irang kya thonduna Manipur si masietana thugairaga muthatna bokhona bani Manipur praja khudima ki lifeline oriba national highway singda su militant group singna phongna paisa khaiba lut tawba passenger amasum driver kya gi punsi temsingna khrabani hairiba national highway singdagi su militant singna phongna paisa khairiba si India government nina khangna yengdun leithokli masigi mathak su gi marumda Manipur gi umang wamang sing kya koktoktuna paksana popi thanduna horakhiba tungi yumbi kya drug pizaduna sumjaraba Manipur khunna ama India government sataduna lakli hari Pakistan ki nuclear warhead chamago humdra leramba thengnare report Pakistan ki nuclear warhead chamago humdra leramba thenglakiba maramna yumlonari bi India sauna nungnang pokhali report amagi matung ina Pakistan ki aron nuclear weapons program kaya marum paikhat pamaramna tung tarak pada paksana manghan takan mangamba khulai kaya marum puthorak pi yairi kumza english singa maga samapan ga maudraga mapanda United States ki defense intelligence agency na kumza english singa ni ga kun phawda Pakistan ki nuclear warhead humfudagi marfu phawba lairabu ya hen phungtokhibani adubu wapam adugi ona taina bamong na Pakistan aron mamong da nuclear warhead program paksana paikhat kibaga loinana hauji nuclear warhead samaga humdra sengbat pangamle hari National Highway da maning tamna sadok sin tawba yahangadabani haiduna Sekmai Bazar da nupi oibising sit in protest tokri Ima gi mairana Sekmai kanba nupi lup amade People's Progressive Alliance Manipur PPAM ga kusamnaduna ngasi September 5 dagi hauduna Manipur miyam pumba National Highway singda free movement tawba yahangadabani haina sit and protest ki khongjang sangsingkhri ngasi Sekmai Bazar da masing yamlaba nupi singna saruk yaduna sit and protest ki khongjang asi sangsingki Hongjang adura saruk yakibi imagi mairagi lusingbi TS Sujatana phongdokhibada Manipur thokliba lana sina maram oidun sahi ani makhairom national highway singda Meite singna satpa yadan lairi atopa phurup singi misingna satok chasin tawrabasu Meite phurup sing khaktana satpa yadana lairi Meite ge Kuki ga lan soknarabasu Meite khoina national highway singda makoi bu satpa yaro haina laikhidi aduga Meite khoina national highway da amadi maikai mari makta karigidamukta satpa yahandribano masina takpadi India ki democracy ki matung ina democracy ki right
isagi hak adu Bharat Sarkar na matpane ki mana makata na hai ngasi ekhoi na Sekmai Bazar da wakat mi pham ni basi National Highway da maning tam na satpa yahan begini hairi ngarang su satnari ba kokila holup singa Bharat lenga ka wari sanakre su makata na sangdok pa yaroi haiduna cabinet mi phamna warep laukhibeda natana assembly mi phamna warep lauduna Bharat lenga ka kharabani aduba masigi mayokta su sahi ama sangdokre loinana National Highway da free movement yahangani hairaga masigi ona taina bada su sahi ama amuk sangdokhi bas yaning di haina phongdokhi mangna hai Kokizau Council July kunga manga lauthokiba wafam amada Meite koi National Highway da satpa yaroi haikiba leite haiki aduga irangna ngarangna Kokizau Council na National Highway da Meite satpa yaroi haiduna athingba amuk thamlakle masina takpudi Meite furubasi makoi gi agenda puthona bigi damak football ole masi aikoi na yagadra yaningadra aikoi Manipur gi indigenous group ama oina laibani adubu makoi na sananing mamong na sanari basi center gi lenga si Kuki singi makhad lairi haiba takpani National Highway haibasidi center na ngak senbagi thabak tawgadabani adubu lawpham thokpa thaudang si lawbu ngamdana lairi basi karigino haiba wahang sula hangki Mang hai sera sida nagagi kangbuna naga taba mafam sing phawduna free moment tawba madi polam seram amata putok pusin tawbi athingba September 9 ni chatna ba horagan hen lakthokpa laikre asumna National Highway si sananing mamong na sanari thawong si Bharat ki state sing phawduna satliba National Highway amata da tawbu laiti aduna Bharat lenga na sanari ba si Meite furup singi fundamental right Pidabani, Masigi the Makta Pang Toka, fundamental right at the Pangalo, National Highway sing that Mitation a free moment of Yahalu Haina, Wakat Kongzang and Satabani, Maduna Manipurgi Miam na Sup Mating Pang Biduna, Satariba Kongzang as my partner of one of you, Manipurgi governor the Su, Takshin Bayava Takshin Bada Miam Punamanga, Taudang Lomina Sab Wapam Suk Fong Dokieri. Loshilapun at Tentak by hairline at a mamma Tamazagi, plasting the Piba Kana of the equipment aluminacy, Mapam Sana Lushin Bigi Haina Bidi Eco Network Manipur ki Go Green Go Clean campaign ke manung sana plastic recycle tawduna pollution hantana ba environment kanna ba lu banan ba lamdam ma ohenana ba satharak ki makha tarak poina nga sisu hairok part 2 litan gi lady ba helpline ima ibel sina plastic ki polam kya ama tasin khomjin miramba do amuk hana recycle tawna ba asok traders ta kuntra gamari rak subu oina question na kre haina phongtokre Tendana sum mem na thamjaram ge du house kuina di mem paus matang se lusin jarage mas makhata banau ba update mem pun ngai mina senal sigi mekei meng pham da makhata na thamjari makhata banau ba update mem pun ngai mina se